Sangai Festival pangthoklingai manung November 30 phawba lekai da mairagi khongchat amasung wakat mi phambiu kokomi miyamna yanadraba madi pamnadraba Sangai Festival 2025 ki ngasi humni sanba numirajung asi phawbada miyamgi asoba kholauna mai paktuna president rule gi governor administration gi nampu gi thorang maithibi gi khudam chauna miyam upa phangli wat hawriba Sangai Festival gi numit sing haibadi November 30 phawba lekai gi maira paibi singna Sangai Festival saruk yapam thokti haina kholau sing laudun maira gi khongchat sing chatpiyo amasum wakat mi phambiu haina kokomi na thadorakpa chirol aman haidi chirol asina makhatana haidibana miyam gi apunba kholau na Sangai Festival yaningdabagi khongjang mai pakpa horakliba si lamdam sigi asumba amasum asengba pamba khunai gi mai pakpa mani ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯨꯝ ꯃꯤꯑꯣꯏꯕ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯈꯥꯗ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯄꯨ ꯃꯠꯇꯨꯅ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯃꯠꯇ ꯇꯥꯟꯅꯔꯝꯕ ꯇꯧꯗꯨꯅ ꯁꯤꯟꯖꯤꯜꯂꯛꯈꯤꯕ Sangai Festival ꯃꯥꯏꯊꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯔꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯈꯨꯟꯅꯥꯏ ꯅꯠꯇꯦ ꯍꯥꯏꯕ ꯆꯞ ꯌꯨꯡꯕ ꯃꯤꯌꯥꯝ ꯍꯨꯞꯅ ꯂꯦꯞꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯃꯌꯣꯟ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯃꯐꯝ ꯈꯪꯗꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯃꯤꯅꯝꯗꯨꯅ ꯂꯩꯉꯥꯛ ꯋꯥꯌꯦꯜ ꯆꯠꯊꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯅꯥꯔꯤꯕ ꯀꯌꯥ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯈꯟꯅ ꯊꯕꯛ ꯇꯧꯗꯕꯒꯨꯝꯅ ꯇꯧꯔꯤ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗꯁꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗ Sangai Festival ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ Sangai Festival ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡ November 30 ꯐꯥꯎꯕ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯟꯗꯣꯜꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯆꯥꯏꯊꯣꯛꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯍꯟꯗꯨꯅ Sangai Festival saruk yapam thokti amasum yagumsi haiba kholausing lauduna mairagi khongsa satpiyu amasum wakat mifamsing phambiyu haidi Sangai Festival ki mayokta IDP singna protest rally sakri human chain semduna khongjang sangkhri kangluk irang na maram oiraga tuan ba mafam kyadigi lanjelakliba IDP singna wan relief camp da lairingi serakta lamdam asida ingtapa amasum santi hanjile haiba unaba Manipur leingaki maikeidigi nampu Sangai Festival pangthoknaba hotnaribasi yaningdi haina ngasi uripok lamboi khonang khonggi Manipur Trade and Expo Center da lairiba IDP singna protest rally sakri Khurai mandap yumpham da hangbo relief camp da lairiba IDP singna su human chain semduna khongjang changsikri Sangai Festival ki mayokta IDP singna sangsilakpa khongjang gi manungsana ngasi ayuk uripok lamoi khonang khonggi Manipur Trade and Expo Center da lairiba yamlaba IDP singna we boycott Sangai Festival settlement first next Sangai Festival haina thab banner paiduna madi kholau kya lauduna protest rally edu sakhi adubu yamlaba police force singna protest rally edu thattuna makhatana satlankhidre khongjang asiga mari lainuna relief camp asida lairiba kangpokpidagi lanjelakhiba maibem ibesa khobi nupi mana phongdokhibada hauji asi nongoi kapagi makhol takhidre aduna santi laire mausagi phibam hanjile haiduna sarkar ki maikeidigi Sangai Festival pangthokna bo hotnaribe siganingdi IDP sing makhoi gi hanagi yumsingda hanjinna ba ngamdri free moment yadri IDP sing asi isingda tawraga leiba pandungpham khangdaba ahangba bottle gumani haujikti miyam lenga oibana IDP sing gi wakatham leithri tabinabas leithri maram aduna athuba matamna popular government ama sembiyu makhoi gi wakat sing tabiduna athubada hanagum makhoi gi yumsing aduda hanjinna ba hotnabiyu haina penaba wafam kya phongtokhi Amaramda Khurai mandap yumpham da hangliba relief camp sangjapam lauduna lairiba Susampur Kangsup Laimakhong amasum Sapraimana gi IDP singna Sangai Festival pangthokpa yaningdi haina human chain semduna khongjang sangkhre khongjang aduda no Sangai Festival until resettlement first resettlement next Sangai Festival
935 days without justice in Manipur make national highway free movement haina thaba placard case paiki khongjang adu saruk yakiba kangpokpi district sarpamanadagi thingojab malem ngan ban haikibada haujuk pali belenga asn atop maphamdagi lanjelakthuna tungan relief camp da laidiba IDP sing mauk sangam amuhana khonda laita hanana bawarep labihu haujuk laidiba PR lenga ki thong yaningdi miyam gi ihul khangna popular government mathuda thambi waiki Thongkhong Lakshmi Bazar ki lambi mayai da phamjinduna khongjang sangsinkhri Khodong thiningai oiraba mayai lambi asi athuba matamda semjin biu haina sarkar da kyara khanna takshillubusu thabak oina pangthoraktabagi mayokta ngarang digi hauna mayai lambi thingbugi khongjang sangsilakiba asigi manungsana ngasisu samurauda lambi thingba yauna Thongkhong Lakshmi Bazar da miyamna lambi mayai da phamjinduna khongjang sangsinkhri khongjang adu saruk yakiba singna phongdorakibada mayai lambi hairakasu khangnaripi Imphal gi wahengbam laikai dagina Kakshing lamkhai phawba kilometer 95 sangba National Highway 137A gi lambi asi matam sangna sembidabana lambi gi phibam yamna phatabana toina misi mina amasum khudong thiba kaya thokli miyam gi wakat sing sarkarna kariguma amata thausadana laidibasigi matangda lambi thingbugi khongjang asi sangsilakibane hari mayai lambi apun balup Mala gi maikedi gi mayai lambi thingbugi khongjang sangsilakiba asiga mari leina ngara wangoi gi SDO amasum PWD gi engineer singna mala gi thaumi singa puna phamina duna khongjang asigi matangna wari sanaki adubu yasina bama purakpa ngamdabadigi khongjang asi makha satharakibani lambi asi athupa matamda semba howdriba phawba changsiliba khongjang asi handoklo yaki Ningtam badi Pirak kadabana te namduna lawgadabani Pirak British India ama semdringai gi mamangda India ko bot laiba ama malem gi karamba maphamda leirambagi British na kariguma matamdugi barata laklamdrabadi ngasi malemda uriba asauba India leiramdabu siyai haina Pripaki Charge the Affairs Publicity and Propaganda leibak ngakpa luwang na thadorakpa chirolamana hairi chirolasina makhata na hairibadi ngasi mak Indian singna tattana hairiba kumsi English nga magsamapan gani fugotreta British ki partition na thoon khraba India hairiba sikanana sema natragana karamba matamdagi leirakpa India no India ki ahanba Prime Minister Jawaharlal Nehru amasum Indian Constitution ki mapani hairiba B.R. Ambedkar na matamamada India ki Prime Minister da partition na kahan khraba India sing punsin pami haikibadu makhoi gi racial oiba amasum lam karamba gi masa amasu masadu uthoksabani ahanbada East India Company gi ming lalonba lakiba British na tungan ma ningthau panba lebak sing munamduna laksilaga makhoi gi lengakta khudong sanabagi damakta India ko ba lam ama semki tungda maraiba ki ningtamba hanjinabagi damak British ki mayokta lanthingna khiba bagat singha gumba maraiba ningba athauba kyabu terrorist haiba mingthol pisilaga thauri yanduna ki adubu bagat singha bu terrorist ni haina kaubus India gi miyam pumbana makanti thokna yakidi British ki terrorist haiba mingaw adugi ona taina bada mahakpu Indian punamangna maribaki damak param sumna thawai katkraba athauba makoi gi londana sahid haina nungsina mingaw nudun awangwa thakta ikai kumnai adubu India na British na India gi minai yot hingnagi nanthorakpagi mami amasum China koktringai kumsing English nga magasama nifugo mapanda kanglai pakpu lanmi gi matik magun sisinaduna terrorize tawduna India gi loilam gi phiba nungda namduna tilanki maribak ningba bagat singabu British na terrorist ko ba pamkhidaba India na ngasi makhoi gi loilam gi kongoi dagi nanthokna ningtam ihausa thari balam na masigi ningtam yawoloi singbu terrorist ni hana mingawnari India na ningsingadabani British na sembi namba makhoi gi khangu thaki India gi apun balam gi sakta madu kanglai pak na thukai gi habanati makhoi na terrorize tawraga namduna lokshin ki bai khoi gi irei pak amuk handok piu haibani aikhoi gi ningtam yawoloi sing terrorist nati maribak ningba athauba singni terrorist di lam sandokpa lam karamba India ni masi loilam mapu amasum loilam dagi nathokna bohonariba mikha polaba laiba ani gi marakta leptana thokliba tashinaba yadraba political history gi puknabani maramaduna terrorist India na namduna lakshin kiba iramdam kanglaipa ki ningtamba makoina kaidongaida pirakadaba laiti kanglai miyam gi apunba sakti leiba ningtam yawal lantheng ama sathaduna lan karamba India dagi namduna lawgadabani masigidama kanglai miyam hupna loilam sandokpa India gi mayokta akan maningtam yawal lantheng sangsinminasi
terrorist group sing saukatli haina maral si tuna Pakistan bu terrorist sponsor tauba state oina laukthokna ba India na yamna kana sokthapa naiduna honari aduga India gi lamgi sarukhak oirakhidaba Kashmir amasum kanglaipak yauna Westia lamdamda India gi lanmi singna sahi kyali sangsina satharagriba terrorist ki thabak singa sigidamakta makusu terrorist state ama oina laukthoklui kari maram leiribage United Nations Security Council na Masud Azad pu mapung oina India na kana takni badagi malem gi terrorist gi mingi list yahon khraba matungda India busu makhata na Kashmir amasum Westia lamdam gi miyamda sathariba ka hen ma terrorist gi thabak singa sigidama terrorist state oina laukthokkata bu wali habis India masamangna soidana khangjaramgani kariguma India na terrorism gi thabak singa sidagi khongthang handoktraba natragana India bo terrorist state ama oina lauktoktrabadi UN na lokhalakli malem gi terrorism muthatnabagi khongthang na asawba ninganaba ma soidan oiragani mara laitaba mi bu ki hanba phaba ot pa khat pa tupa yauna terrorism bu malem na leptana sairi bena declaration hairi the international community should necessary step to enhance cooperation to private combat terrorism puari gi laifam thokpada sayetnabana thogalakliba Ningtam ihaubu India na terrorism ga sapmanana project tawna honari aduba Ningtam ihau sangsiliba yawolup singdi terrorism na ti haibasi malem gi miyamna khangbiri lenga na masigi khenaba misa miyamna khangbada asuki matik samamnaba propaganda kya tawri lawba kanbana asumba sai haibaduni puarida yengkhatpa nathanadi samamnaba sikok ngamloi masigi mathakta India gi akanba racist media na makhoi terrorism kupsilaga Westia gi Ningtam ihabu terrorism oina uhonaba akan ba phirep lawri India na August 12 1998 gi Geneva Convention khuyak pi khrabasu 1977 gi additional protocol anibudi ngasi pawu khuyak pi dana laithok lesin tawraga leiri makhoi gi NGO sing lengal taksin basu tawti India na khuyak pi khraba Universal Declaration of Human Rights manga suba article amasum ICCPR gi tare suba article nadi miyoibabu otnaiba lengana miyot minai tawnaba matik mangam laiti India na miyot minai tawba thingba malemgi convention khuyak pi khrabasu hauzik phawba rectify tawdri sakholaba malemna miyot minai amadi ikai khumnaba mahanbabu lona thingraba maral oina lawjarabasu India na kanglai pakta miyot minai leptana sathari UN satana malemna ingsikpa masum aso engam yaudana ba ngakani haina iduna leiri punamak singa sida matam pumbada asumba dudi lotuna thamni state terrorism yauna makal khudimaki terrorism malem gi mafam punamakta miyoibigi mayok tawba aranba crime numit khudingi thui hari mathang awang nopok state sing illegal immigrants sing isu mayek sing khangmangamle N Biren Mizoram gi oina house illegal immigrant natragana refusing sada yankhai gi nipan masa khangdok poloikre adubu Manipur gi oina di kadai phawba thabak pakhat pangamli bage Nagaland amasu Mizoram yaun awang nopok state sing ngasi illegal immigrants sing isu sina ohelagliba phibam sing mayek sing khangmangamle madugi damak sapsaba thabak pakhat pasu honare yumthang nari state kiyadagi hiramasigi matana yaningdu pa phongtorak pakayas lairi haina Manipur gi hanigi minister N Biren singhana phongdokre NPP Manipur State Unit Maset Tarakpigi Pibam the Lady, Maitai Shokadabu Wapam Kred Yet Lubagi, President Gipam Thorakpani Zokumar. Awanopok State Singi Regional Party am Oebisanatana Manipurasu MLA Taret Kaduna Lady Ba National People Party NPP Manipurgi State Unity Unity Maset Tarakpa Yabagi Pibam the Lady. Party si atop member Krana Maitai de Sokadabu Wapam Krapukalapada. Madugi mewtu wangang lupagi damak NPP Manipur State Unit ki President ki phamasi sintorak pu oigani haina hana ki President Jumnam Joy Kumar phudokri waphamasi ngarang NPP ki National President oidiba Meghalaya ki Minister Konat ke sangmana order thoktuna NPP Manipur State Unit ki nauna thaupugadaba singkhanba amadi hanagi MP Lorho S Fozeda President hablakiba siga mari renana Naurem thong the Labour Party office tangasi pangthokiba pawgi mipmamada phongdokibani Yumnam Joy Kumar makhatan hai handak party ki thaupuba nauna sindorakliba si hanagi thaupuriba sing asida akaknaba paw amata piramba sidati roinana kari maram gino haiba sapsana khangala ko sidati masigi sumathakta mikhal na singba pangtholaga akaknaba satna kanglon gi makhada pangthokiba sinati handak state asida Konat ke sangmana laklamba
ꯂꯥꯛꯂꯝꯕꯗ ꯄꯥꯔꯇꯤ ꯑꯁꯤꯗ ꯍꯥꯏ ꯀꯃꯥꯟꯒꯤ ꯏꯁꯇ꯭ꯔꯛꯆꯔ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥꯇꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯅꯣꯔꯠ ꯏꯁ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯒꯗꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯇ ꯗꯤꯜꯂꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯀꯔꯅꯥꯠ ꯀꯦ ꯁꯪꯃꯥ ꯄ꯭ꯔꯥꯗ꯭ꯌꯣꯠ ꯃꯣꯔꯨꯃꯨ ꯀꯤꯀꯣꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯤ ꯃꯁꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠ ꯑꯁꯤꯗꯁꯨ ꯃꯤꯍꯨꯠ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯅꯕ ꯈꯪꯍꯜꯂꯛꯄꯁꯨ ꯂꯩꯈꯤꯗꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯄꯨꯟꯕꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯍꯥꯏꯕꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯁꯨ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯣꯟꯊꯣꯛꯅꯕꯁꯨ ꯇꯛꯁꯤꯜꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ IDPꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯊꯤꯡꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯝ ꯆꯥꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯁꯧꯒꯠꯂꯤ ꯇꯦꯖ ꯑꯔꯨꯟ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕ IDP ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯊꯤꯡꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯝ ꯆꯥꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯥꯡꯈꯩ ꯈꯨꯅꯧ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯁꯤꯇꯤꯖꯟ ꯀ꯭ꯂꯕꯀꯤ ꯇꯤ ꯔꯥꯙꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯕ ꯁꯪꯂꯦꯟ ꯌꯥꯎꯅ ꯀꯤꯆꯟ ꯑꯃꯗꯤ ꯋꯥꯁꯔꯨꯝ ꯌꯨꯅꯤꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯡꯈꯩ ACꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯐꯣꯔꯃꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯇꯤꯖꯟ ꯀ꯭ꯂꯕ M ꯒꯣꯖꯦꯟꯗ꯭ꯔ ꯑꯃꯗꯤ N ꯔꯤꯃꯨꯠ ꯀꯨꯃꯥꯔ ꯁꯤꯇꯤꯖꯟ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯥꯎꯔꯦꯝ ꯃꯍꯦꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯥꯛꯄꯥꯛ ꯇꯥꯅꯕ ꯁꯤꯟꯕꯅ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯏ ꯌꯦꯜꯂꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯅꯥꯄꯥꯛ ꯇꯥꯅꯕ ꯁꯤꯟꯕꯅ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯩꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯇ꯭ꯔꯕꯁꯤꯡꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯧꯔꯛꯈꯤꯕ ꯑꯦꯖꯤꯇꯦꯁꯟ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯊꯦꯝꯊꯤꯡꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯛꯇꯅ ꯆꯩꯅ ꯀꯟꯕ ꯑꯃꯗꯤ MP ꯁꯅꯥꯖꯥꯎꯕꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯁꯤꯡ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯒꯤ ꯒꯦꯠꯇ ꯆꯪꯂꯨꯕꯒꯤ ꯋꯥꯊꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯌꯥꯃꯨꯛ ꯆꯨꯝꯕ ꯄꯥꯎꯅꯣꯗꯤ ꯈꯪꯗ꯭ꯔꯤꯕ ꯊꯥꯖꯅꯤꯡꯉꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯃꯔꯥꯜꯗ ꯐꯨꯕꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯗꯨꯅꯔꯕꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ